Health Minister Dr. Sapam Ranjan na lamdam asigi miyamda gender-based violence karino haiba si khanghanba amasung awareness na chingba kaya pibagi tangai fadaba lay haina phongdokre. Wafam asi Imphal Hotel gi sangai hall da gender-based violence and medico-legal care for survivors victims of sexual violence ki program launch tawbaga mari lainana awareness program howdokpagi thauramda phongdokhibani. Directorate of Family Welfare Services Manipur amasung State Health Society NHM Manipur ani na punna sinduna pangthokiba thauram aduda Minister Ranjan na Health Social Welfare amasung Legal Department ahum asina punna gender based violence asi hantha hannaba thabak tawminabagi tangai fadaba lei. State asida paliba Chief Minister Nongthombam Birena luchingba lengak asina haksel gi hiramda miyambu masamau fana thamnaba mangjau Laukat payaba amasung paikat payaba thabak thoram kaya paikatli masigi mathakta haksel da miyeng thamduna miyam gi ana layeng da sel changhan danaba thabak thoram kaya su lepalaitana paikatuna khudong chaba kaya piri haiki. Public Service da lairiba Dr. Singh na su kathokpa amaga loinana miyam gi damak seba tawbage mathakta generic medicine gi hidak langthak sing asi prescribe tawnaba su minister na appeal tawki. Nasigi function the Tanza Luzeraga, Hida Ibiriba doctors may appeal to the request of the it is a service to our people. Prime Minister the Median Makada, generic medicine, Sama Piba Hidak to Lupatara the Punbiawi, Sama Piba Hidak to Lupakunta the Punbiawi, Hidak to Matumina. Maki efficacy, Handabanati, scientifically test or Aduna ina appeal to the Sigi Jaziam Yam Kalabanina. Generic medicine की सिगे हिदाक से जो कोई यार मन के prescribe तो बिना बिना मंगता है doctors सिंह से द appeal तो जरी